ꯑꯍꯥꯟꯕꯃꯛꯇ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯁꯤꯡꯕꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯁꯟ ꯇꯈꯦꯜꯂꯝꯕꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯏꯇꯣꯟꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯂꯤꯟꯊꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯀꯣꯏꯕ ꯄꯨꯝꯕ ꯌꯦꯡꯂꯒ ꯂꯩ꯫ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯅ ꯃꯐꯝꯗꯨ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯅꯤꯂꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯤ, "ꯅꯤꯂꯤ, ꯏꯕꯥꯅꯤ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ꯫ ꯃꯁꯤꯅ ꯐꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯦꯡꯅꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯊꯨꯅ ꯌꯨꯝꯗ ꯊꯨꯅ ꯌꯧꯅꯕ ꯏꯕꯥꯅꯤ ꯆꯠꯁꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯄ꯭ꯔꯞ ꯊꯨꯅ ꯂꯥꯛꯂꯒ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯌꯧꯔꯦ꯫ ꯅꯤꯂꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯏꯇꯣꯟꯕꯕꯨ ꯑꯣꯛꯏ꯫ ꯏꯇꯣꯟꯕ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯅꯤꯂꯤ ꯁꯨꯃꯥꯡ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯣꯛꯊꯣꯛꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯏꯇꯣꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯥꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯂꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯇꯣꯡꯊꯣꯏꯅ ꯄꯤꯔꯝꯕ ꯑꯆꯥ ꯑꯊꯛꯇꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯍꯩꯔꯨꯛ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯂꯤꯅ "ꯃꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕꯒ ꯆꯞ ꯆꯥꯅꯔꯦ" ꯈꯟꯅ ꯆꯥꯔꯝꯃꯤ꯫ ꯏꯇꯣꯟꯕꯅ ꯊꯣꯛꯂꯛꯂꯒ, "ꯅꯤꯂꯤ, ꯀꯩꯅꯣ ꯅꯪꯅ ꯆꯥꯔꯤꯗꯨꯕꯣ"꯫ ꯅꯤꯂꯤꯅ, "ꯇꯣꯟꯊꯣꯏꯅ ꯄꯤꯔꯝꯕꯗꯨꯅꯤ ꯆꯦ, ꯌꯥꯝ ꯍꯥꯎꯏ"꯫ ꯅꯤꯂꯤꯅ, "ꯇꯣꯟꯊꯣꯏꯅ ꯄꯤꯔꯝꯕꯗꯨꯅꯤ ꯁꯦ, ꯌꯥꯝꯅ ꯍꯥꯎꯏ" ꯍꯥꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯏꯇꯣꯟꯕꯅ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯨꯝꯗ ꯑꯩ ꯍꯪꯕ ꯃꯤ ꯂꯥꯛꯂꯁꯨ ꯑꯩ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯣ ꯀꯣ, ꯑꯩ ꯆꯠꯂꯦ"꯫ ꯅꯤꯂꯤꯅ ꯍꯣꯏ ꯍꯥꯏꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ꯫ ꯏꯇꯣꯟꯕꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯛꯏ꯫ "ꯂꯦꯅꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯨ"꯫ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ "ꯀꯩꯅꯣꯗ", ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯤꯂꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯄꯨ ꯗꯣꯝ ꯂꯥꯎꯅ ꯇꯨꯁꯤꯜꯂꯛꯏ꯫ ꯈꯪꯗꯨꯅ ꯅꯤꯂꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩ꯫ ꯏꯇꯣꯟꯕꯁꯨ ꯂꯥꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯏꯇꯣꯟꯕꯅ, "ꯅꯤꯂꯤ, ꯆꯥꯛ ꯏꯁꯤꯡ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯒ ꯂꯩꯕꯒ ꯉꯟꯅ ꯊꯣꯡꯗꯣꯛꯍꯧꯔꯁꯤ"꯫ ꯑꯁꯨꯝ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯗꯨꯝ ꯑꯃ ꯆꯐꯨ ꯀꯟꯅ ꯊꯨꯝꯖꯤꯜꯂꯛꯏ꯫ ꯏꯇꯣꯟꯕ, ꯅꯤꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯗꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯅꯨꯡꯗꯨ ꯌꯦꯡꯂꯒ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯇꯣꯟꯕꯅ, "ꯀꯩꯅꯣ ꯁꯤꯗꯤ? ꯉꯁꯤꯕꯨ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯏꯗ꯫ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ" ꯍꯥꯏꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯇꯣꯟꯕꯅ ꯆꯥꯛꯁꯪꯗ ꯐꯝꯂꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯅꯤꯂꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯃꯩ ꯏꯁꯤꯡꯗꯨ ꯃꯩ ꯃꯨꯠꯈꯤ꯫ ꯅꯤꯂꯤꯅ ꯏꯇꯣꯟꯕꯗ ꯌꯦꯡꯂꯒ, "ꯇꯥꯃꯣ"꯫ ꯏꯇꯣꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯉꯥꯏꯈꯣ, ꯑꯩ ꯃꯩ ꯊꯥꯒꯠꯀꯦ" ꯍꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯃꯩ ꯑꯃꯨꯛ ꯊꯥꯒꯠꯂꯦ꯫ ꯃꯩꯁꯨ ꯆꯥꯛꯂꯛꯇꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯒꯠꯂꯤꯕ ꯃꯩꯗꯨ ꯃꯨꯠꯈꯤ꯫ ꯅꯤꯂꯤ, "ꯏꯃꯥ" ꯍꯥꯏꯔꯒ ꯈꯪꯗꯨꯅ ꯊꯣꯛꯂꯛꯂꯒ
yengduna lei. Itonba kainu tawrisibu nahangeiga manataba ngakta hairaga amuksu mai haugatli. Nakanda leiriba kompaktu khanghaudana chungthokhi. Khangduna nini itonba khara sathokduna leptuna yengi. Asumna leini amuksu kolik thamliba aduga leiriba nakangi kolik marutudagi amuksu taraktuna nili itonba hena khangduna yengi. Matam asida khangudana maning thangba kadagi karigumba mi amagi leibagi murum sonbasu taraktuna nilina sangduna yenglubada makholdu takidre. Itonba wakal toktana manglaga lei. Niligi manak tamna changatuna leptuna makhoi ani ngakna yengduna lei. Asumna leiringai yumgi thongdu thinjil lei. Makhoi ani motoktuna yenglubada tumin amuk lei. Madudagi ka asi maktada phiyang kokta yaliba phi singdu tarai. Nili pakana itonbagi manak tamna chongsilli. Itonba lao saksangda leirasi. Masise mawong ama itaw tawi hairaga makhoi anidu saksangda sangduna sak mai thagatuna wa ngangdana tumin leikhi. Khangouda phalangda karigumma tarakpagumna tainabada mi ama lakpagi khonjel amasu tarai.